इमेज पाउदम येंबिरबसिंगबु तम कुमार नावरेन तराम ऑक्सबलोइनरा खुरुमजरी ngasiगी maroiba pawda manipur hawkiba pung kunmarida nauna covid-19 positive oiba mioi kun thengnakhre hawjik sanariba ILP asi maku ngaktangai ba matong yaudaba amani haina JCILP gi convener BK Moirangsan haikhre jiribamda one day training program for cook cum helper gi throm ama pangthokre loinana mioi billion amaga dasmik ahum basina amata oina pullabada waithokta haibu laite haiba malem utkani haina prime minister Narendra Modi na phongdokre hawjik mapunga paw lobirasi manipur da hawkiba pung kun marida mioi kun nauna covid positive oiba thena mi sibagi pawdi laikide pungpham masida apunba mioi lising amaga sukna kun covid test tawkibada mioi kun positive oirambana ngasigi covid positive oibagi chang sada ani yauke covid laichat asi sadrok padage ngasi phawda punbu mioi lakh tara mari lising kunthra ga taret sanipan ga yankhai mari covid test tawkhre test tawkhra sing asi manungda mioi lakh amaga lising kun ga manga changa ga kunthra ga manga covid positive oikhre aduga mioi lising amaga chamapan maudrana laikidre ngasi mioi kun ga humdoi covid naba faduna discharge tawkhibadagi apunba covid recover tawkhraba mi basingna lakh amaga lising kun humdoi sani ga kun yore active case ta mioi chahum ga kun manga lairi aduga state asigi covid naba fakhibagi sangna sada mawdar nipan ga dasmik trato malem gi oina covid positive oiba nigi masing koti kun ga taret lakh manga lising tara chamapan ga marfu taret sukre masigi manungda mioi lakh yankhai ga humdoi lising kun mari chahum ga kun mapan na laikhidre aduga mioi koti kun ga mari lakh kun thra humdoi lising mari changma nifu mari na naba fakre laisat asigi saitheng phangba maleng manungda covid positive case khwaidigi wangna thengna lepak asi USA nei lebak asida apunba mioi koti manga ga lakh nipan lising amaga chamri yankhai manga positive oiba thengna khre India na covid positive case koti ahum ga lakh nifu taruk lising mawdra ga taret chanipang nei humbu thengna duna ani suba amadi Brazil na case koti ani lakh kun ga mathoi lising marphu mapan chanipang humpu taret thengna duna covid positive case masing yamna thengnaba humso lepak oiri Manipur ge Director General Police amadi Head of Police Force ki from P Donglen IPS MA 1987 DG Prison na khudak gi puwa horgani haina Joint Secretary DP Government of Manipur Anna Arambam na sign tawdun thokpa order amna phongdrok lei P Donglen IPS na DGP amadi Police Force ki makok oina thopuda Manipuri Governor su awam ayaba pikre hairi JCILP gi convener BK Moirangsan haikre hawjik sanariba ILP system sei maku ngaktangai ba matong yaudaba holo ngaktangai ba ILP ni aduna mapung oibising hapchinduna mapung phaba ILP ama gadget hapnaba JCILP na taknaduna lakhiba du ngasi phawa sarkar na thab oina lokhatpagi mamita de wafam singa sinungthil segaro ta leiba JCILP gi office ta pawmising unabada mahan phono khibani mahan makha tarduna mapung phaba ILP gi system ama ohennaba taknaduna lakhiba ase ngasi phawa sarkar sina tasinaduna laklei election gi code of conduct laktige mamang da gadget ta phongna khona gadabni masida chief minister na matam sangna tumduna leithok pa yaroi matam sangna tumduna lerigadi mitopna lakhalakpa matam da kanana kanbigadori asigumba tumloidaba matam masida chief minister na tumduna lerigadi kumbhakarna na thataruk tumba matam da thabak ta langgona segai bagum thokani haike mamangda haukiba December tarukta nan Manipur sing verification tawgi thabak police amadi DC na tawrgani masida JCILP na mateng pangani haibu wafam yaraba su laikhrabani adu penalty pibagi wafam di makoi da yaukide matam sangna leiraba amabu police amadi DC na verification tawgi thabak chathagani haibasi taramna OE adubu penalty pibagi wafam yaudaba asidi yaningde Mifam aduda yanikhiba sing asi phawba thabak on thokri aduna police amadi lengangna pakhitgadaba thabak sing kadai phawba kaya miyamna sakchilabage haiba yankigani loina hayengdagi hawraga numit tare ni tongan mafam singda wakat mifam amadi awareness program sathagadori masida lekai club sing ga pullaga sathagani haina su mahakna makhatana phongdokki ngakta ngaiba matung yaudaba adugumba holo oiba adugumba sigumba ILP se masi phajana chapchana madugi provision mayam sing ado madu ekoi gadget ki kaino sida ko hapna nabi wafam kayam thambase ngasi phaw thabak oina packet pegi mami tade akoi madu u phangde aduna maram orkanda
ngasi lenga ki mafam da JCLPS ki maikai dagi koina thamjin bo wafam di hojik phawda watli ba wafam mayam sing ngasi kuina sangna chief minister na lenga ki mapu chief minister na kuina sangna koi tumga leithokpa yaroi maramdi code of conduct haiba potche kuiraroi lakadorobani matam kuina sangna mana tumga leithogadi manpur lebak se yalomi sing che masi kanana kanbi hogadori ngasi forest department ta wangu dagi sagol sem gigin kauba mioi amana sinarakpa masha soklaba mapung phana chawraba amadi lamdam masida tangna phangba usek makhal golden eagle aquila crisciatus ama kannaba honabada ngamdana sikre ngasi gi golden eagle sikhebaga mari leinana and munal maitai assistant conservator of forest na haikibada manipur da yamna tangna pairakpa usek makhal golden eagle na se ngarang wanguda angang singna labuk ta sanabada til hidak na singba hu saraga charuba mong manba masa sokna paiba ngamdana lerambadagi forest department ta sinarakpani department su usek asibu hek angamba makai kannam honaki adobu laibak thibadi hu charubagi mawong mana masindagi I waraktuna ahinga thengbada golden eagle adu kanma ngamdana laikhidabani masida munana lamdam somda insecticide singba yauna usek sing hu thalam gani haibagi singnaba lei maram aduna praja singna ngasi siriba golden eagle asigumba tangnabu usek makhal kayabu kannanaba insecticide yauna usek langsing thakpi ganu makhoi yesu malemda hingbagi hak lei amadi sa usek sing yaudrabada mioi bajatina hingbangam loi maram asina miyamna leibak sigi ain lei khangbiduna sa usek singbu nusibiu amadi makhoibu kanminasi haina munalna media ki thongda miyamda appeal tarokli ngasi ayuk Jirbam district ki Bawparada leiba Zonal Education Office ZEO da one day training program for cook cum helpers ki thorum PM Ocean Midday Meal Manipur gi miyeng makhada Directorate of Education as Government of Manipur Sinduna pangthokre thorum aduda Boro Bekara Higher Secondary School ki principal J Manglem Sharma Zonal Education Officer ZEO Jirbam Thodam Amurasai Sanu MES amadi AI of School ZEO Jirbam K Kashiram Singh na Chief Guest President amasong Guest of Honor oiduna saruk yakhi thorum aduda resource person oida Dr. N Saroja Devi na cook cum helper gi matangda amadi matongkramna luna na chak thongani haibagi matangda wangangkhe training aduda Jirbam da leiba government school amadi aided school gi cook amadi helper samoi kunromna saruk yakhi Association of Manipuri Diaspora Aman Pune Sinduna ngarang December tang trying to invite numita Aman Pune gi president ERN Giridhar gi leiphamda marphugani thoi suba nupi lal nixing thoram pangthokre Zoom platform gi kuthang na pangthokhiba thoram duda Aman gi vice president Sawam Subhash Chandra amadi Aman gi senior kya susaruk yakhe thoram duda vice president Sobam Subhash Chandra na Manipur gi tiasta English singam samapan sub Maria amadi lising samapan kunthama pan thokiba nupi lan gi matangda waham kya phongdoke Thawal district ki Khambop tagi sangai pham via Samram Taba Intervillage Road asigi satpa yadana leiriba lambi gi akaiba amade Kongkut Singh BJP Manipur Pradesh ki Vice President oiramba Khambok Asida BJP gi mirep oinaba tharang toriba Thoksom Jadumuni ngasi nung amadi koilat saisinduna semjin kre matam kuina sembi raktaba Kongkut kayana satpada khudong sadaduna leba lambi adubu semjin lakpada thagatpa phongdokladuna sangai phamdagi MD Iqbal Khan na hai sangai pham miyam gi lifeline ama oiriba lambi asi sembinaba SC asida BJP candidate oiriba Thoksom Jadumni da haijarubadagi ngasidi Jadumni na mayam gi awaba yangiraga lambi asi sembirakbani haina phongdoke ado sangai pham praja mayam tholaga hoji BJP ke candidate oiriba TS Jadumni da haijarba matamda harau na TS Jadumni ne yabirakre hairba lambi si hoji TS Jadumni ne sembire basida sangai pham gi praja mayam na tholaga TS Jadumni bu mahadak ki la election asade mai pak warasano haina mayam na thoni jari tungda la kador basu mai pak oisno haina alada mai pak ko dua taujare
Thawal District ki Langathen Jila Parishad member Soibam Betombi Devina 3rd State Finance Commission 2020 ki Sentang Makhada Texam Maning Lekaida Nauna Saba Lamjingba Club ki building asi Sangaduna Miam the Kushina Kre Sangabagi Throm Aduda Texam Gram Panchayat ki Pradhan Langpok Lakpam Iboyama Lamjingba Club ki Secretary Soibam Devan Amade member ke asu saruk yake Sangabagi Throm Aduda Soibam Devan Nahai Club Asina Kul Asigi Naharol Singbu Mayai Kawa Sinjak Singdagi Lab na Thamjuna Sana Konabada Puning Singsinba Amade Kul Asigi Sakot Torang Kayada Club Asina Asobu Torang Logan Haiba Wapam Tamki Pau Marakana Brekam Lozeri COVID-19 nage ekri section C Anova COVID-19 variant Omicron Malini Mapong Kayada Sandoragli Section Bakhaltana Tam Thiraba Laksad Asidaki Ngakthuna Bapambaini Niam Pumbagi Thabak Tharam Singdagi Yariba Makhila Thopiyo Mark Suksoi Shoidana Niam Sumna Upiyo Social Distancing Ngapakawigano Loinana Kusa Sapon Seasonatuna Tuina Hamtopiyo Natraga Sanitizer Seasonabio COVID-19 vaccine dose Anishuna Soidana Kaptopiyo Loinana Yum Dagi Maram Laikana Satopigano Pau Makha Tabidasi Lakadariba General Election ga mari lena more da leiba tongan ba community leaders singi oiba political meeting ama asi pangthokre Hill Tribal Council more gi office ta pangthokiba meeting aduda Metis Council more MCM Tamil Sangam All Community Development Organization more Akadom Manipuri Muslim Council more MMCM Gorkha Samaj Samiti amadi tongan ba mari lena ba leader kya na saruk yake Jangmang Hauki President Hill Tribal Council Morena Lakadariba election da 42 Technopol SC dagi Mikhalda leplagani haina phongdu khibaga loinana moregi community leader mayamna support tawinabasu haike amade haukiba sahi kunthrarom asigi manungda aikhoi mayamna support tawduna Technopol gi masi area dagi 42 Technopol gi MLA thagat khiba asina Han Sotrana Leramba Masigi Mapam Masida Hojikti Development Infrastructure Lambi Thong Yauna Government Service Ki Employee Sing Tawbakaya Ama Masi area the Lady Adubu Technopol District Asigi Mapam Atai Singda Development Yauna Tongan Ba Hiram Singda Yamna Hantana Lady Masida Handaki election Asida Technopol District Equal Development Lainana Bagidamak Handaki Mikhal Asida More Areagi candidate Ama Tagalasi Haina So meeting at the Fongdoke Amadi community leaders singna su Jangmang Haukipu Amatoina Solagani Haibagi Tongan Ba Wafum Kayasu Fongdok Nake Haukiba April Tada Impal is Tiger Kemta Sahi Tagamanga the Naibi Nupimsa Ama Leka Edu Leba Sahi Kunitorum Surba Nupamasa Amana Lobini Haina Ijat Mangalamato Nasi Pawa Loxin Bidan Lady Maki Matakta Miang Sangview Haina Todok Asi Matang the same Kiba JC Sexual Assault Ki Convener S Shamna Press Club the Pomusing Unabada Pongdokre Todok Asi the Senariba accused Adugi Maming Tangjam Malem Nanba Elis Tugomba Apopa Kamishor Kawi How Kiva November Kunmarida FIR Amasusan Kre Nasi Power Action of the local Pidan Lady Todok Asi Matanga Imung Manunga Yanana Honorabasu Nupa Mayungi Imung Manusing Lotron Lake Todok Asi Matanga Manipura Lariba CSO Lupsing na mateng pangbiu loinena senriba music phabiduna matik saba serak pibiduna amukhan thokna khona bi haina su ma makhata na phonukhe Manipur sida lairiba akoigi tongan ba nupi luki organize adagi nupa luki organize CSO amadi police department da koina JFR tawjakraba porompat women police section da su koina restart tawsan jakraba masigi madang hida police ki maigaida maruaina Imphalis pubireba SP da haijening badi khara section na masimatang action lokhat piu matik chaba jerak pibiu yanaba poran biu haiba wakhalon si hujik victim oiriba angang sigi wakhan sida thoiba wakhalon je masi matungda amuk thoktana bagi damakta masi SP gi maikaidagi masi pungning chingsinjari haiba wafam jine koina thamjeningi se Lakadariba trying to Suba Manipur Legislative Assembly Mikhalda Yangnam Assembly Constituency da Mirep Oinaba Torang Toliba Nomaitem Sanjoigi Sengmajin Kuno Daliba Mayumda Sakhangdaba Singna Bom Amaga Nomai Maru Mariga Punna Tanam Le Hairi Todok Topam Dagi Pangba Pauna Bom Amadi Nomai Maru Sing Adu Nasinung Tilpung Ahumlom Taba Matamda Yumgi Tongal Mayada Angang
खरना सानबदा थेंगनरखिबनी अदुबु आंगांसिंग अदुना बॉम अमदी नोय मरु अदु खंगदबना मरम ओइरगा युमदा पुसिलकपदगी अहनसिंगना उरकपदगी बॉम अदु तुरेल मपानदा लंगथोक्तुना थमलगा कक्सिंग डिस्ट्रिक्ट पुलिस ता पाव पीखी बॉम अमदी नोय मरु लैबगी पाव अदु हेक ताबगा हेंगलम पुलिस स्टेशन की ओसी सांतना लुसिंगबा पुलिस टीम सिंग लाक्तुना मफम अदु ngak सेनो थमखी बॉम अदु हजिक फावगी ओइना मणिपुर पुलिस की बॉम डिस्पोजल टीम लाकबा ngaidun leidi hairi bom adu kanana kari manam ki thamlambano haiba du khangba ngamdrabasu candidate oiriba and sanjoida lalhalup kharagi sen gi demand tawrukhibadi lei hairi thodok asigi matangda hyanglam police station nasu kesama lakhotuna thigat pa haure amromda sanjoi gi yumda bom thamjilambaduna aki akhang pibagi thawong adubu semajing khunogi miyamna yaningdaba phongdorle काशी विश्वनाथ धाम हांगदोकपगी थ्रमदा वांगांगदा प्राइम मिनिस्टर नरेंद्र मोदी ना लेपाकिदमक वारेप अहुम लौनबा इंडियन सिंग हाइख्रे उत्तर प्रदेश की बनारसी दा पांगथोकिबा थ्रम अदुदा प्राइम मिनिस्टर मोदी ना तिल्लिब म्यामदा हाइकिबा वारेप अहुम अदुदी स्वास्थ्य सृजम अमसुंग आत्मनिर्भर भारत मरोमदोम खंगजबा इंडिया हाइबसिनी हाइरिबा वारेप अहुम असि अइखो इसागी नते लेबाक असिदमक तौगदबने हाइखे मान मखा तादन हाइकिबदा स्वास्थ्य न पुंसी महिंगिनी स्वास्थ्य असि डिसिप्लिन नि स्वास्थ्य फंगनबा पुनरबदि लमजिंग बाहाइबसि लुगनी मियोय बिलियन अमग दशमिक अहुम असिना अमत ओइना पुल्लबदा ओइथोक्ता बाहाइबदु लैते हाइबा मालेमदा उटकनी काशी विश्वनाथ धाम असि द असि लौगदबा लंबीनी माइ पाके हाइबदि सर्विस अमसुंग ड्यूटी खंगना तौबताई महाकी लोक सभा कंस्टिट्युएंसी असिदा पाकेट पर प्रोजेक्ट असिबु सारिबा वर्कर्स सिंगबु प्राइम मिनिस्टर मोदी ना थागत फुंगदोखे काशी विश्वनाथ टेंपल सतुना प्राइम मिनिस्टर मोदी ना खुरुमजखी अमदी टेंपल प्रेमिसेस ता रुद्रक्स पांबी अमसु थाखी हाइरे हरनास संधुना मिस यूनिवर्स 2021 की टाइटल फंगख्रे सही कुमाथोय सुरबा पंजाब तगी हरनास संधुना इजराइल की आइलाटा पांगथोखिबा 70th मिस यूनिवर्स 2021 दा इंडिया की वैना सरुक यादुना मिस यूनिवर्स की टाइटल लौरखिबा दा माइके क्यादगी थागत फंगदोक नरकले इंग लिसिंगनी दा लारा दत्तना टाइटल असि फंगख्रबा मतुंग सही कुनमाथोगी मतुंग दा मिस यूनिवर्स की टाइटल असि इंडिया अमुक लौरपंगखिबनी हरनास संधु ना मिस यूनिवर्स टाइटल लौरकपदा हाना की मिस यूनिवर्स की टाइटल लौख्रबा सुस्मिता सेन अमदी लारा दत्तना हराव तैंबा फंगदोखरे ओमिक्रॉन कोरोना वायरस वेरिएंट असि लेबाक हुमफुदा संद्रोक लिबनिना मालेमगी ओइना यामना खुदोंग थिंगाय अमा ओइरकली हाइना वर्ल्ड हेल्थ ऑर्गेनाइजेशन ना फोंदोक्रे साउथ अफ्रीका अमदी हांगकांग दा अहानबो ओइना संद्रोखिबा ओमिक्रॉन ना कोविड-19 लाइना दगी संद्रोकपदा यांगबे हेली एंटीबॉडी ना पीबा इम्यूनिटी दा वायरस असिना सोहनबा ngami हाइबगी वाफम पल्लदुना लाइना संद्रोकपगी सांग यामना वांगबना खुदोंग थिंगाय ओइरी साउथ अफ्रीका दा ओमिक्रॉन संदोबगी सांग वंखलगी हाइरे सानबगी पावदा हेरो इंडियन सुपर लीग की ngarang sanaki ba kungatरे सुबा मैच दा SCS बेंगलोर ना केरला ब्लास्टर FC गा गोल अममम चंदुना ड्रॉ ओइख्रे सथ्रेबल लीग असि कुनगनि पान सुबा मैच ngasi nubilang pung 3 makhai dagi Hyderabad FC गा North East United FC गा गोवा गे एथलेटिक स्टेडियम बेम्बोलिम दा सानरगनी थानबा होख्रे हयेंग दिसंबर की तांग 13 दा कुनमापन सुबा मैच दा ओडिशा FC गा जमशेदपुर FC गा तिलक मैदान स्टेडियम दा सानरगनी टेबल पॉइंट हजिक फावदा मुंबई सिटी FC ना मैच मगा सानबना मरी थोइदुना पॉइंट 3 फंगदुना ख्वाइदगी अहानबदु लैरि ओडिशा FC ना मैच मरी सानबदा अहुम थोइदुना पॉइंट 5 फंगदुना अनि सुबदा अमदी सेनेन FC ना मैच मरी सानबदा अहुम थोइदुगा पॉइंट 9 फंगदुना अहुम सुबदा लैरि हजिक अरोइबदा मरोइ पाव अमु पिजरी मणिपुर हौखिबा पुंग कुनमरीदा नौना कोविड-19 पॉजिटिव ओइबा मियोय कुन थेंगनख्रे हौजिक सनरिबा ILP असि मकु ngaktangai ba matong yaudaba amani haina JCILP gi convener BK Moirangsan haikre Jiribamda one day training program for cook cum helper gi from ama pangthokre loinana miyoy billion amaga dasmik ahum basina अमत ओइन पुल्लबदा ओथोक्तबा हाइबदु लैते हाइबा मालेम उक्कनि हाइना प्राइम मिनिस्टर नरेंद्र मोदी ना फोंदोखरे ngasi gaji
इमेज पादम संदोक सेवा मतंग असन लोजरे म्यामबो अमुक हना खुरुमजरी।